Ngasi apunba Manipur matam isai kanglu amikna sinjaduna August tha ama habung ama haiba tare August ki tang ama degina tang kunsa ga mathrebu pangthuk sagadaba observance of Patriots Month 2026 saina mikon ba music campaign asi ekoi ngasi sisi Higher Secondary School dagi hubuk chare apoi campaign asi lamdam sida laiba school college amadi university singa chatuna mahiroi singa punna iramdam asigi layu thrabe ipai pu sing ningsing boina oza sing na thambiramba lebang nungsibe sei lebang ningbe sei sing saksaduna mahiroi singa layu thrabe ipai pu singna aikoi gi damakta thambiramba aikoi gi damakta thawai na patha piki basing adubu ningsing jaraga aikoi su huji tungi mirol gi damakta iramdam bu nungsiba ireba bu nungsibagi ichelama maru hunnabagi damakta chathasaba campaign ni aiba campaign asi thama sumna pangthuk sagadabani campaign asi da leba miyam support tawbiu ami punung sibiu layu thrabe ipai ku simbu akoi punna ningsing minerals